ꯃꯌꯥꯝ ꯆꯥꯛ ꯈꯤꯇꯪ ꯋꯥꯠꯇꯧ ꯃꯥꯜꯂꯦ ꯆꯥꯛ ꯈꯤꯇꯪ ꯍꯥꯞꯄꯛꯀꯦ ꯏꯪꯕꯤꯔ ꯃꯌꯥꯝ ꯍꯥꯞꯄ ꯇ꯭ꯔꯤꯇꯁ ꯃꯨꯛꯕꯥꯡꯅ ꯀꯣꯟꯅ ꯈꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯉꯥꯍꯩ ꯑꯣꯏꯅ ꯄꯨꯖꯔꯛꯑꯦ ꯉꯥꯍꯩꯁꯦ ꯈꯔꯗꯤ ꯑꯗꯨꯝ ꯌꯥꯝꯃꯕꯅꯦ ꯁꯤꯡꯖꯨ ꯀꯩꯝ ꯍꯥꯞꯇ꯭ꯔꯦ ꯑꯗꯨꯗꯤ ꯌꯥꯝ ꯀꯨꯏꯅ ꯉꯥꯡꯗꯕꯤꯗ ꯍꯧꯅꯕ ꯇꯧꯔꯁꯦ ꯑꯗꯨꯗꯤ ꯍꯧꯖꯤꯜꯂꯁꯦ ꯃꯆꯜ ꯑꯝꯇꯪ ꯄꯥꯏꯒꯦ ꯇꯧꯅꯦ ꯁꯤ ꯌꯥꯝ ꯄꯥꯏꯔꯁꯦ ꯃꯐꯥ ꯑꯝꯇꯒ ꯄꯥꯏꯒꯦꯁꯦ ꯐꯖꯔꯦ ꯁꯤꯗꯤ ꯅꯤꯛ ꯂꯥꯎꯔꯦ ꯑꯗꯨꯗꯤ ꯆꯥꯎꯔꯁꯦ
그냥 싹당 왔더만 싹당 가볼게. Anh em, video sau rồi nhé. Video sau xin tôi kèm từng video ngày video mẹ em. Bye bye.